Numit Marini Switzerland Pauba Kongjang Saugat Prasingna Kusi rasi Tauduna Lehele Committee on Tribal Unity Kotu Amadi Kuki Jo Council Kaubulup Yauna Kuki CSO Singna Kuki na Kuntaba Mapam Sing the Sataraliba Total Sadang Kongjang Nasiga Taraga Numit Marini Switzerland Pauba Kongjang Saugat Prasingna Kusi rasi Tauduna Lehele Senapati District ki mapam sing amade Nagaland ki mapam kayada Imphal yaurokada bagari sing panduna leiri mauge lansilaktuna Senapati District Headquarter yauna Henbung amasung Ti Kulen Police Post phawada pochai puba gari yauna passenger service ki gari punna gari samri yankai hena passenger ka panduna leiri haujuk phawada Senapati District ki mapam sing amade Henbung Post Ti Kulen Post phawada pochai puba gari samri ka 18 thau puba gari 19 passenger puba bus kunga mari amade Wingar ahum panduna leiri ngasi ka thana numit marin suraglaba total shutdown asida hojiksu akan mong da sathare khongjang loisingna akan aring singduna ana layeng gi damak lakpa ambulance phawa chatpa thingduna pusi rasi tawduna leihale pre movement gi mayokta tha sigi nipan gi ahing nongyai dagi chatharagliba matam kaktaba shutdown gi khongjang hauji kuki jo phurupna namna taba mafam sing marwaina kangpokpi sursanpur tengnopal amadi moreda akan mong da sathare ahing da phawa kuki jo phurup ki khongjang loisingna lambi da lapo gari sing thugai amadi gari adu tonglakpa sing phu saiba ki thabak chathaba leptre ngarang numidang ana layeng gi damak lakpa ambulance gari ama kangpokpi da kuki jo phuruki khongjang loisingna chatpa thingki panba yabadi state asida free movement lehalagani haina Union Home Minister Amit Shah na laukthokraba matung tha asigi nipandagi Imphal kangpokpi senapati amade Imphal Dimapur lambi da lakpa gari khudimak thingbagi khongjang changsilakibani Indo Myanmar border da NSCN ke amadi PDF ka nongmai kapnabada misimina sauna thokle ngase yupung trama thorum taba matamda Myanmar gi Tamu district ki border da lona ba mafam amada Nagaland gi larholop ma oiba NSCN ke amadi PDF ani gi marakta akan mong da nongmai kapnabada nakalani makta yamna sauna misimina amadi asopan yaure hari pause sina phangba pau gi source ki matungina nongmai kapnabada da PDF amadi KNA gi kadar kunthagani thoimu siramgani haina thajanare loinana PDF amasung KNA gi lanmi yang khairom asopan nanglamgani haina pause sina hairi nongmai kapnabada da NSCN ke gi maikai dagi lanmi ahum leikidre hairi laikidraba lanmi singa dudi sabyang jemi chahi kunthraga manga hoilam lung phiang chahi kungani thoi amadi Captain Thiang Zeng Lingmai chahi kuthra kawe hairi Manipur da Santi Puraknaba Folks na AK Misra ka unaduna pung ani subna wari sanakre Manipur da thokliba irang ase India lengak na tangkak ahum thokna lambiya thoktuna loisenna bohonari haina AK Misra na phongdorakre Manipur da thokliba irang ase loisenduna tangdulai taba Manipur ama oiraknaba Federation of Civil Society Organization Folks na Ministry of Home Affairs North East Gate Advisor Phampuriba AK Misra da unaduna wari sanakre loinana irang ase athuba matamda loisennaba lokhatpham thokpa thabak lokhatpinaba su appeal tawkre hairi Ministry of Home Affairs ki North East Advisor AK Misra na ngasi Folks ka unanaba invite taroppadagi ngasi ayopung 8 dagi 13 phawba Imphal da leiriba All Secretary ki Conference Hall da unaduna hojik lamdam asida thokliba irang asagi matangda khananai nabaga loinana Folks na AK Misra amadi Manipur gi Governor Ajoy Kumar Balada address tawba point manga yawba memorandum ama pisin kre hairi hiram asigi matangda Folks ke acting president BM Sahana pawmi singna phongdorakibada AK Misra da pisin tuba point manga yawba memorandum aduda Manipur manungda chathok chasin tawba yahanaba amadi tangai phadaba polam sing puthok pusin tawbada apanba pidanaba lanjennaraktuna relief camp ta leiriba miyoi singbu mahausagi punsirol da hanjilhanba micham miyam gi mathakta makhata na kuki khulai paiba singna landaraktanaba thabak paikhatpiyo mapung phaba Manipur gi demography gi matangda thijin humjinnaba gi thorang paikhatpinaba amadi condition amata thamdana peace dialogue ki process sathanaba wafam sing yauki hairi AK Misra na Folks ta phongdorakibagi matangda Folks ki spokesperson ngangbam James na pawmi singda haikibada hojik lamdam asida thokliba irang ase India lengak na tangkak ahum thokna lambi ya thoktuna honari haina AK Misra na hairaki Union Home Minister Amit Shah na February kunda ain kaina painariba khusukulai sing thingalaknaba order ama thoktuna numit 8 ni gi manungda khulai sing thingalaknaba khanghanbibaga loinana numit 8 ni amaga su sangdoki March amada free movement laukthokna National Highway singda chathok chasin yabra haina changyengki loinana suda leiriba singi matangda AK Misra na hairakibada suspension of operation haujuk phawi oina chanadre haiba makti haidre adubu matamgi matungina revise tawrakani khulai masing kya leiri amadi makhoi kadai da leiribagi haiba yengsilagani haiba wafam thamlaki haina pawmi singda phongdoki
1993 gi matamda Naga Kuki gi irangda Prime Minister amasung Home Minister na Parliament debate tawbada saruk yakibra haina Nirmala Sitaramana phongdorakre. Kumja 1993 da Manipur da Naga Kuki gi irang kanba matamda state asida PR thamnaba BJP gi MP Sushma Swaraj gi maikai Prime Minister da pakhum piu haina taksin kide. Masina matamadu da opposition oina laikiba BJP na ruling party bukadai phawba ikai khunai haiba takle haina. Hauzik Finance Minister Oiribi Nirmala Sitaramana phongdokre. Haukiba March tara da Parliament ki Lok Sabha da Manipur gi 2025-26 ki budget puthokibaga loinana ngarang general discussion pangthokibada Finance Minister Nirmala Sitaramana House da thamkiba mahaki warolda 1993 gi matamda Naga Kuki gi irangda Prime Minister amasung Home Minister na Parliament da debate tawbada saruk yakibra hangki matamadu da Congress amadi Kaurab Gogoi kadai da laikibage irang sohalaba Manipur da 1994 da PR thamnaba motion move tawbada matamadu da Prime Minister natraga Home Minister na pakhumpi kide Ministry of State for Home Affairs na pakhumpi kibane handak amuk thokliba irang asida Home Minister masamuk Manipur da satuna ahing ahum leiduna phibam yengsinki masida natana Ministry of State for Home Affairs Nityananda Rai phawba tha ahum leiki Naga Kuki gi irang da miyoi chatra yangkai sikiba amadi yum chahum yangkai tungkiba duda matamadu da Prime Minister oiramba Congress ki luchingba du Manipur da chatkibra haina su hangki amaromda okarang Ibobinit Minister oiramba matamda Manipur da numit 719 ban tawki haina masana phongdokki yausang manung thabal songba saksa haijana bana chingba kaya rukona Athingba thamlakle lamsang amadi segmai kendra ani gi apunba lop ama oiriba Rural United Club Organization rukona konba mpham singda lakliba March ki tang 13 dagi haugadoriba yausang festival asigi manungda thabal songba yausang gi namada saksa haijana ba hausi tawba lambi da sel thatpa Holi isai sakpa yomda changlaga paisa khaiba amadi aber taina bapuna mak Athingba thamle haina Rural United Club Organization ruko ki President N Rasanta Kumarna press ta thadorpa serol amana khanghalakle serol asina hai lamsang amadi sengmai kendra da lan gi saitheng phanglaba khungang kaya gi awa makeup kholamadi sahi ani surakadorba irang asile lan thengnari ba miyoi kaya gi awabada rukona ikai khumnaba uchaduna yausang manungda Athingba si thambane adubu rukona lekai club singda yausang manungda hawgalakliba naharol singidama khanduna sana khonaba pangtokpadi Athingba leiroi mapung phana sawatkani maramasina kendra ani gi club singnasu ruko gi Athingba singsi mapung phana sawat pirakani haina thajai haidi Parliament ta Cabo Valley gi matang da puthokiba asena history gi lamai ama hangdokpaga pangkhakni haina kanglai palna phongdokre Cabo Valley gi matang da India gi Parliament ta MP laisemba sana jawbana puthoktuna recorded document ama oihankhiba se history gi lamai ama hangdokpaga pangkhakni hiram ase section na matang chana mafam chana nainagadaba khunai gi aruba wafamni haina political activist hapam kanglai palna phongdorkle ngasi nokhada da leba mahaki mayomda pangthokiba pau gi mifam amada wafam ase phongdokladuna mahana makhata na hai Kiampok lamjau miyamna Cabo Valley haina khangnariba lamdam asi maitai phorukki oinadi khwaidagi pungning nungsiba lamdam amani British na 1838 ki January 9 da Cabo Valley gi matangda serol amana thoki numit asimakta da chahi taret khuntaklaba lamdambu amuk hana khunthokiba adugumba thauna leramba ining thausingle nongdren khomba miyamna Maharaj Gambir Singh haina khangnaba athauba si nongaki mahana nongaki bagi matangda wakhalon ani lei inkumja 1949 gi October 15 da thabal songkiba miyoi kanglop natraga political party adugumba singaduna mitambal gi mihut sili aduga numit asida thamoi songna mamitagi mapita na kapkiba singaduna mareba maramdam nungsibagi wakhalon gi mahut singani Maharaj Gambir Singh haina khangnaba athauba sina lekidaba si British na Cabo Valley gi matangda laibak ningthau amadi miyam khanghandana Cabo Valley gi matangda British na laukiba warepna ningthau gi thamoi shoktuna thamoi lainana sikibani haina laugani 1834 gi January tha asimakta da British na Cabo Valley gi matangda atopa cherol amasu thoki masida Manipur gi ningthauda sika sawnga tha khudingi piba haiba wafam ama yauri hiram asida su maraiba nungsiba miyam gi political understanding karamna lauge hairagadi Cabo Valley pithokiba nate yonthokiba sunate haina su phongdoke